ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯂꯩꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯅꯕꯤꯔꯝꯅꯕꯒꯤꯗꯃꯛꯇ ꯅꯧꯅ ꯈꯪꯍꯟꯖꯔꯤ ꯑꯩꯈꯣꯏ ꯅꯥꯀꯟꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏ ꯃꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯂꯤꯂꯥꯅ ꯈꯠꯄꯤꯔꯛꯑꯣ ꯂꯣꯏꯅꯕ ꯃꯃꯥꯡ ꯊꯥꯕꯗꯣ ꯉꯥꯛꯇꯪꯗꯤ ꯈꯨꯠꯀꯤ ꯑꯔꯥꯞꯄꯒꯤ ꯆꯥꯡꯗ ꯈꯖꯤꯛꯁꯤꯡꯅ ꯆꯠꯄꯤꯌꯣ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯣꯏꯗꯁꯅꯨ ꯑꯗꯨꯒ ꯏꯃꯥ ꯏꯕꯦꯜꯁꯤꯡꯁꯨ ꯑꯔꯣꯏꯕ ꯔꯦꯂꯤ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯨꯊꯠꯄ ꯃꯅꯤꯄꯨꯔ ꯃꯨꯊꯠꯄ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯗꯤꯖꯤꯄꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯗꯤꯖꯤपी चीफ सेक्रेटरी फ्रॉम मणिपुर के गवर्नर डीजीपी चीफ सेक्रेटरी फ्रॉम लेंगापा एमएलए सिंह मियाम की मरता लेंगापा एमएलए सिंह मियाम की मरता लेंगापा एमएलए सिंह मियाम की मरता मणिपुर की सत्तम मणिपुर की सत्तम लॉन्ग लिव मणिपुर मुतफा मणिपुर के सेंट्रल फोर्स है ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯅꯪꯒꯤ ꯇꯥꯏꯕꯪ ꯆꯤꯟꯖꯥꯛꯁꯦ ꯃꯅꯤꯄꯨꯔꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯌꯧꯖꯔꯒ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯃꯗꯨ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯆꯠꯆꯒꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯐꯣꯔꯁꯀꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯅꯣꯔꯨꯛꯄꯒ ꯂꯣꯏꯅꯅ ꯈꯪꯍꯟꯖꯔꯤ ꯆꯤꯡ ꯂꯦꯝꯅ ꯑꯩꯈꯣꯏꯒꯤ ꯆꯠꯆꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯈꯣꯡꯆꯠꯅꯤ ꯏꯃꯥ ꯏꯕꯦꯜ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡ ꯑꯗꯨꯅ ꯂꯝꯖꯤꯡꯕꯤꯔꯒ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯟꯊꯨꯡꯐꯝꯁꯤꯡ ꯑꯗꯨ ꯇꯥꯟꯅ ꯄꯨꯕꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯊꯧꯅꯥ ꯐꯕꯅꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝ ꯃꯇꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯏꯃꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯌꯨ ꯑꯃꯁꯨꯡ ꯏꯃꯥꯁꯤꯡꯒꯤ ꯂꯝꯕꯤ ꯄꯤꯕꯤꯌꯨ ꯑꯃꯠꯇ ꯑꯩꯈꯣꯏ ꯇꯧꯖꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯏꯄꯥ ꯃꯃꯥꯡꯗ ꯂꯩꯕꯤꯔꯤꯕ